ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯅꯥꯠ ꯆꯠꯅꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯤꯖꯔꯕ ꯋꯥꯍꯟꯊꯣꯛꯅ ꯊꯜꯂꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯐꯖꯔꯕ ꯄꯥꯎꯖꯦꯜꯁꯤꯡ ꯄꯤꯕꯤꯔꯤꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ꯫ आकाशवाणी इम्फाल की पाव कांगबुना लेप्तन संदोक्चरिब थौरमगे ngasigi tangkak asida puduna lakchari इरमदमगी पावरौ पाउताक अनिसुब सरू। पावरौ पाउताक हाइबसी मचंग ओइबा वाहै खरना पुनसिंदुना सेम्बा तौबतबु हाइरिबा वाहैसिंग अदुदा मखल मखा कयागी नुंगी वाहन थोक्सिंग लोइनबा अमसुंग मदुदा फजरबा पाउजेल वाखलोन फुमदुना याउरी। हाइरिबा पावरौ पाउताकसिंग असि हौख्रबा मिरोलसिंगना हकथेंगनना थेंगनरक्तुना खंगलक्लबा मतमदा तुंगदा हौरक्लिबा मिरोलसिंगगिदमक सोइदा ngamdanaba थंबिरंबा ममल नाइद्रबा लन्नी। पावरौ पाउताकसिंग असिना मिरोल अमदगी अमदा मथंग मथंग थंगथरक्तुना मतम पुमनमक्ता चुमदुनता लैरबा पाउजेल ओइना खुनाइसिगी तुंगलमचत फाउबगी पाउताक ओइहौगदौरिबनी। पुंसी खोंचत की लंबिदा सोइरक्कदबा खंगहौदना थोकपा थौदोक अमदी पुकनिंग वाखलना लैतारक्त्रबा मतमदा पावरौ पाउताकसिंग असिना सोंगथोकपिदुना अइखोइगी पुंसीबु टेंगबांगली लमजिंगबिरी। पावरौ पाउताक हाइबसी नुंगदा वाहनथोक अममम फुमदुना लैजबा अयाम्बा मतमदा अइखोइ मियोइबगा इरोइता लोइनदुना चटमिन्नरिबा अदुगा मफम मतमगी मतुंग इन्ना मतांग चाना चाना फोंदोकचरक्पा अइखोइ मियोइबगी सकउदबा पुंसी मरुपनी। अइखोइगी इरमदमगी पुकैदा लैरमलिबा पावरौ पाउताकसिंग अदुगी मरक्तगी खरदंग पंजरबदा अहानबदा लमगी सन्ना मसी सांगी हाइरिबा पावरौ पाउताक असिना फोंदोकलिबदी मीगी मापोट मरलना हेना फै खनगनु हाइबनी। समना हाइरबदा मसागी लैजरिबा पोटु ममल याउदबगुम खंदुना मीगी पोटुना हेना फजबा अफबा ओइना खलकपा मतांगदा अहल लमनसिंगना लमगी सन्ना मसी सांगनु हाइदुना पावरौ पाउताक असि सिजिनै। मसीना मसा मसुसिंगबु वाखल लौसिंग ओहेनबदा यामना मतेंग ओहेल्ली। अतोपा वाफम अमदना करिगुंबा हिरम अमगी मतांगदा अरुबा वाफम तानरमदाइदा मसागी इमुंग मनुंग तानरमदना हेना फरनी खंदुना मितोपका वातानरुबदगी अमांगबा ओइरक्पा मितोपतुना खुदोंचाबा लौबिखिदुना मांगजबा थोकलबा मतांगदा मथक थोंगबा अहल लमन्ना लमगी सन्ना मची सांगलुबगिनी हाइना तोइना हाइगनबा वाफमनी। पावरौ पाउताक असिना अइखोइदा पिबिरिबा पाउजेलदी यारिबा मखै इरमदमगी इसागी लैजरिबना पेंथोकपा अमदी इसागी इमुंग मनुंगबु थवैद्रबदी तुंगदा मांगजबा ओइरई हाइबा असिनी। मथंगदा चादा सिन्ना चखोम चाव उदा सिन्ना मितलाउबी हाइरिबा पावरौ पाउताक असिना फोंदोकलिबदी मीगी अरोन अथुपु खंदोकलगा उथोकलगा खंसिन्नदबा उसिन्नदबा सादुना थैदोक्तुना लैगनबा मिदाबु मसक ताकपा मतमदा पावरौ असि सिजिनै। अमरोमदा मितलम नारम सिंगना मरी मखोंग निंगथीना खंगलगा ताइबंगपानगी अथोय अहेन अचाव अरम तानबबु खंगदा उदबा सारगा मसागी ओइबा वातनबा मपोट मरल तानसिनजबा मका फोंगदना इंगना चिकना तुंगी पुंसीगिदमक वात पादना लेनबा होटनबा मिदासु ताइबंगपानसिदा लैतबा नत्ते। असुमना मरलना वातना पैदुना लैरबसु मका फोंगदना मिया मांगदा उथोक्तना लैबा मीबु मसक ताकपा मतमदा चादा सिन्ना चखोम चाव उदा सिन्ना मिलाउबी हाइरिबा पावरोसी सिजिनै। पावरौ पाउताक असिना अइखोइ मियोइबदा पिबिरिबा पाउजेंदी मपान थोंगी उरिबा सक्तमदुना मीदुगी लमचत मगुन असेंगबो ओइगनदे हाइबा ताकली। मथंगदा युमदांगबना कै नाइबा हाइरिबा पावरौ पाउताक असिना फोंदोकलिबदी तांगजदुना नपचदुना लैरमबदगी मपु सारकी मबुक फबगी सरुक थुंगदे हाइबा असिनी। पावरौ असिगी नुंगी ओइबा समलप्पा वाफमदी मयुम इंखो लैजदबा मिसक अमना इचम समजबा इमुंग अमदा मतम खरदंग सैदांगजगे हाइदुना तांगजदुना इमुंगदुदा लैसिल्लखी मतुंग तारकपदा तपना तपना मागी इमुंग मनुंग लैसिल्लखी चाखुम तोंगालखी फौगै चेंगै सेमगलखी। मसागी खुदोंचाबा येंगदुना इमुंगदुगी अवाट अपा मेनबिबा सारगा ममैदा मथोइ मरेप सुपना पासिल्लगा लौरी इंखोलदुगी मपु ओइखी युमदांग लंबदगी कै नाइरक्तुना मबुक फबा युम्बुदु तांथोखी।
Paurau pautak asina ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯑꯣꯏꯍꯧꯅꯕ ꯄꯤꯕꯤꯔꯝꯂꯤꯕ ꯄꯥꯎꯖꯦꯜꯗꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯟꯊꯗꯅ ꯃꯕꯨꯛꯆꯦꯜ ꯈꯪꯗ꯭ꯔꯤꯕ ꯃꯤꯕꯨ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯆꯪꯖꯐꯝ ꯄꯤꯔꯨꯕꯅ ꯃꯃꯩꯗ ꯃꯥꯡꯖꯕ ꯑꯣꯏꯔꯛꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯇꯨꯡꯃꯥꯡ ꯌꯦꯡꯍꯧꯕ ꯏꯊꯛ ꯊꯣꯡꯕꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯊꯥ ꯄꯥꯡꯕ ꯐꯩ ꯍꯥꯏꯕꯁꯤꯅꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯂꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯅꯔꯥꯟ ꯀꯣꯟꯖꯤꯜ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯌꯨꯝꯅꯥꯝ ꯏꯕꯦꯝꯆꯥꯅ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯥꯡꯕꯨꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯃꯃꯥꯡꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯖꯔꯝꯂꯤꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯗꯤ ꯁꯤꯗ ꯍꯤꯗꯥꯛ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯂꯩꯔꯝꯂꯤꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯅꯠꯇꯦ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯈꯨꯗꯤꯡꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯟꯊꯣꯛ ꯌꯥꯎꯔꯤꯕꯅꯤ ꯃꯃꯥꯡꯊꯛꯇ ꯂꯩꯔꯝꯂꯤꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯍꯛꯊꯦꯡꯅꯅ ꯃꯥꯌꯣꯛꯅꯔꯛꯂꯕ ꯎꯍꯧꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ ꯑꯃꯗꯤ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯍꯧꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯃꯁꯤꯅ ꯃꯤꯔꯣꯜ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯊꯪꯊꯔꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯡꯗꯅ ꯑꯩꯈꯣꯏꯒ ꯇꯣꯠꯅ ꯇꯤꯟꯅꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤ ꯃꯤꯠ ꯅꯥꯀꯣꯡ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯆꯩꯉꯥꯛ ꯑꯣꯏꯔꯤ ꯍꯥꯏꯕꯒꯤꯁꯨ ꯈꯨꯗꯝꯅꯤ ꯊꯧꯗꯣꯛ ꯑꯃ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯕ ꯃꯇꯥꯡꯗ ꯋꯥꯍꯩ ꯑꯅ ꯐꯣꯡꯗꯣꯛꯄꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯣꯛꯄ ꯃꯇꯝꯗ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯄ꯭ꯔꯃꯥꯟꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯐꯣꯡꯗꯣꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯂꯤꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯋꯥꯍꯟꯊꯣꯛ ꯅꯩꯅꯗꯨꯅ ꯈꯪꯅ ꯆꯠꯂꯕꯗꯤ ꯁꯣꯏꯗꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯅ ꯄꯤꯔꯝꯂꯤꯕ ꯀꯥꯟꯅꯕꯁꯤꯡꯁꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯤꯕꯅꯤ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯕꯤꯔꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯃꯥꯏꯀꯩ ꯂꯥꯟꯅ ꯆꯠꯂꯨꯔꯕꯁꯨ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯅ ꯑꯆꯨꯝꯕ ꯃꯥꯏꯌꯣꯟꯗ ꯍꯟꯖꯤꯜꯂꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯤꯕꯅꯤꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯈꯔꯒ ꯑꯃꯨꯛ ꯄꯟꯖꯔꯕꯗ ꯑꯉꯥꯡꯗꯤ ꯅꯤꯡꯊꯥꯗ ꯈꯪꯏ ꯍꯥꯏꯔꯤꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯑꯉꯥꯡ ꯑꯃ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯥ ꯍꯥꯏꯕꯁꯤ ꯌꯥꯎꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛꯅꯤ ꯅꯤꯡꯊꯥꯗꯨꯅ ꯑꯉꯥꯡꯗꯨꯕꯨ ꯌꯣꯝꯕꯤꯗꯨꯅ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯊꯝꯕꯤꯔꯤꯕꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯐꯥꯎꯕꯗ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕ ꯏꯟꯕ ꯃꯔꯝ ꯑꯣꯛꯄ ꯃꯊꯛ ꯊꯣꯡꯕꯕꯨ ꯀꯤꯅ ꯂꯨꯅ ꯂꯧꯖꯕ ꯑꯉꯥꯡꯁꯤꯡꯅ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯛꯏ ꯈꯔ ꯂꯝꯀꯦꯠ ꯂꯝꯍꯥꯏꯅ ꯍꯧꯔꯛꯄ ꯑꯉꯥꯡꯅ ꯁꯦꯝꯗꯣꯛꯄꯤꯍꯧꯗ꯭ꯔꯕꯗꯤ ꯑꯗꯨꯃꯛ ꯃꯥꯏꯑꯣꯟ ꯂꯥꯟꯅ ꯆꯠꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯉꯥꯡꯗꯨꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯑꯃꯗꯤ ꯑꯉꯥꯡꯗꯨꯒꯤ ꯑꯐꯕ ꯃꯔꯝ ꯆꯠꯄꯨ ꯅꯤꯡꯊꯥꯒ ꯆꯥꯡꯗꯝꯅꯗꯨꯅ ꯅꯤꯡꯊꯥꯅ ꯌꯣꯝꯕꯒꯨꯝ ꯑꯐꯕ ꯂꯤꯆꯠꯅ ꯌꯣꯝꯂꯛꯂꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯇꯨꯡꯗ ꯃꯍꯩ ꯆꯥꯕ ꯑꯐꯕ ꯃꯤ ꯑꯣꯏꯔꯛꯏ ꯍꯥꯏꯕ ꯇꯥꯛꯂꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯀꯣꯛ ꯊꯣꯡꯗꯨꯅ ꯑꯐꯕ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯥꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯪꯂꯛꯄ ꯃꯤꯅꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯄꯅꯤ ꯑꯉꯥꯡꯗꯤ ꯅꯤꯡꯊꯥꯗꯒꯤ ꯈꯪꯉꯤ ꯍꯥꯏꯗꯨꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯍꯥꯏꯅꯩ ꯑꯃꯔꯣꯝꯗ ꯂꯝꯀꯦꯠ ꯂꯝꯍꯥꯏꯅ ꯍꯧꯔꯛꯄ ꯑꯉꯥꯡ ꯑꯃꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯐꯠꯇꯕ ꯂꯝꯕꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯕ ꯃꯇꯥꯡꯗꯁꯨ ꯄꯥꯎꯔꯧ ꯑꯁꯤ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯩ ꯃꯊꯪꯗ ꯉꯥꯅꯨ ꯃꯆꯥꯅ ꯏꯁꯤꯡꯗ ꯏꯔꯥꯛꯅꯕ ꯍꯧꯅꯗꯦ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤꯕꯗꯤ ꯃꯁꯥꯒꯤ ꯆꯥꯅꯕ ꯁꯤꯟꯐꯝꯗꯗꯤ ꯃꯍꯩ ꯌꯥꯜꯂꯤ ꯍꯥꯏꯕꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯥꯅꯨ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯏꯁꯤꯡꯗ ꯍꯩꯅꯕ ꯖꯤꯕꯅꯤ ꯀꯩꯗꯧꯅꯨꯡꯗ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯣꯏ ꯑꯁꯨꯝꯅ ꯃꯤ ꯑꯃꯒꯤ ꯃꯁꯥꯒꯤ ꯍꯩꯅꯖꯕꯤ ꯑꯃꯗꯤ ꯄꯥꯝꯖꯕ ꯍꯤꯔꯝꯗ ꯆꯠꯆꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯃꯁꯨꯡ ꯇꯧꯖꯔꯤꯕ ꯁꯤꯟꯐꯝꯗꯨꯒꯤ ꯃꯍꯩꯁꯨ ꯐꯪꯒꯅꯤ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯄꯤꯕꯤꯔꯝꯂꯤꯕ ꯄꯥꯎꯖꯦꯜꯗꯤ ꯑꯉꯥꯡ ꯑꯃꯒꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯖꯔꯛꯂꯕ ꯍꯩꯅꯖꯕꯤ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯗꯨꯅ ꯄꯥꯝꯖꯕ ꯃꯥꯏꯀꯩꯗ ꯃꯃꯥꯏ ꯆꯨꯝꯕꯤꯔꯕꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯇꯥꯛꯂꯤ ꯃꯊꯪꯗ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯏ ꯍꯥꯏꯔꯤꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤꯕꯗꯤ ꯄꯨꯛꯆꯦꯜ ꯇꯤꯟꯅꯗ꯭ꯔꯕꯗꯤ ꯃꯤꯇꯣꯞꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯏ ꯍꯥꯏꯕꯁꯤꯅꯤ ꯁꯝꯂꯞꯅ ꯍꯥꯏꯔꯕꯗ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯄꯥꯛꯅ ꯁꯥꯕ ꯆꯐꯨꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯔꯝꯃꯤ ꯀꯔꯤꯒꯨꯝꯕꯗ ꯈꯟꯅ ꯆꯩꯅꯕꯗ ꯃꯇꯥꯡ ꯆꯥꯔꯨꯗꯨꯅ ꯆꯥꯛ ꯌꯥꯎꯕ ꯆꯐꯨ ꯑꯗු ꯀꯥꯏꯗꯨꯅ ꯃꯥꯡꯖꯔꯕꯗ ꯀ꯭ꯋꯥꯛꯅ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯏ ꯑꯃꯔꯣꯝꯗ ꯃꯄꯨꯒꯤꯗꯤ ꯃꯥꯡꯖꯕ ꯑꯣꯏꯔꯤꯕꯅꯤ ꯆꯥꯅꯕ ꯆꯥꯛꯁꯨ ꯃꯥꯡꯖꯔꯦ ꯑꯅꯧꯕ ꯆꯐꯨ ꯂꯩꯅꯅꯕꯁꯨ ꯁꯦꯜ ꯇꯤꯡꯒꯗꯧꯔꯤꯕꯅꯤ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ
imung amada laiminariba miyoising pukchel tinaraktaduna khatna chainaba thoraklabadi mitopna khudongchaba lawi tungda mangjaba oiraki imung adubu kalakpa miyoisingnadi imungdugi nungsi chanabadu kaiduna amaga yanaraktabadu ubada kalakliba miyoisingduna harawi pauro asi ahal laman singna imungdugi miyoising khanarakpa matamda natraga khanagadawagi mami urakpada macha masu singda safu kairaga kwakna haraubani haina chai thangbada sijinai pauro pauktak asina aikhoi miyoibida pibiriba paujendi yariba makai pukchel khojen tinana hingminabana mitopna lakshaba ngamde haiba takli mathangda uchi kalak yummai thai hairiba pauro pauktak asina phongdoklibadi khanthadana ipot iralda tainabana isagi mangjaba oi haibani pauro asigi matangda samna hairabada uchi hairiba jiba asidi migi imungda leiba potchai huduna chenduna charaga hingba jibani uchi singna migi imungda changduna khe langduna machinjak thiba matamda yumbududi taningdaba amadi mapot mangbagi yamna sauninglami mapuduna fana tanthoklebasu uchi singna tanlingaida ngaihak thaidoklurabasu adumak makhoina pamliba potu chaba laki khoishaunaraba yumbuna usi singdubu changlaktanaba khanthadana yumdubu mai thadokki usi singidi mangjaba leite mafam amada adumak chatkini adumakpu wakhal khanthaba watpa yumbudugidi mangjabagi mangjaba ngakta oiribani masagi mapot masaibu mitopna paiba sizinabada thingba ngamdraba matangda sauningmana mangoinaduna masagi mapottubu yaikhai thingaiduna mang tahanba thokpa matamda mathak thongba ahallaman singna pauro pauktak oina usi kalak mayum mai thai haibaduni haina hainabu wafamni pauro pauktak asina aikhoida piriba paujendi yariba makai tungi khallaga thabak pangthokpa asaubana tungda mangjaba oi haibasi takli mathangda chak chagring amana chengkok ama mangi hairiba pauro pautak asina phongdoklibadi afaba mayam marakta phattaba ama yaubana pumnamaktubu chenthahalli mingchat thihalli haiba phongdokli samna hairabada lukhak oiraba chagring apikpa amana chengkok amada tasinkrabadi chengkok tuma mangle afaba thabakta tawjaba miyoi khutpu amana leptana mathau tawjarakpada makhoigi maraktuda mabuk sengdaba miyoi amana phattaba thabak tawrakpadagi khutpu adu punna chopminnai asumna miyoiba marakta apha phatta tuna laiminari haiba phongdokpa paurauni amasung yariba makhai afaba thabak tawba mingchat thigadaba miyam hupna waminagadaba thabak tawdabana phai haiba paujel asi pautak paurau asina pibiri aikhoigi iramda masida laijaramliba maman yamlaba pauro pauktak singasibu ngasigi mirol aikhoina manghandana yokatuna thamba tangai phade aikhoigi punsi khongchatta pauro pauktak singasigi wahan thoksing matang sana sijinabana punsibu hena masek mangal thokna hingbada chauna mateng oigani matang asida akasbani Imphal-gi pau kangmunu puthokpa akhanaba thoram iramdamgi pauro pauktak anishubu saruk loijare thoram asigi aiba masung puthokpa thoksom jogendrajit news editor lanthok sakibasing Ngangom Kiran amasung okram umadini